Online Manipur YouTube channel swing bir mayam pum nang pu amuka na taram nok sari ahan badam na maru iba pawam update thamjage human right activist Bablu Loitong Bonggi yum thugairam le kanana kari gitamak tawram bano chapsa bakhangdri human right activist Bablu Loitong makhatarak pa paw phangbaga update tawjrake hojikidi akupa paw phangjedri aduna makha paw lakpaga ai update tawjrake aduga mathangi update asna Myanmar gi nupi ama drug kg 10.5 ka kona na fare Mizoram Police na ngarang October mari the international market lupa crore kuntrama thoigi behlu oige de kg 10.5 kg crystal made haina khangnaba drug ka kona na Myanmar nupi ama aizol gi lengpui airport ta fare hairi farba Myanmar nupi adu maming na larem thangi sahi kuntrak nipan ka wi mahak hojik India gi capital Delhi da laiduna spa amada thabuk tawdun laibani hairi mahak na drug adu suitcase ta haptuna indigo flight haptuna puna ba honarambadagi flight ta hapsin dringaida x-ray baggage inspection tawba matamda drug sing adu yoramba thengnarakibani hairi makata na wahang pahung chathabada faraba nupi asna phongdorpagi matung inna faraba drug sing asi mahakna Myanmar dagi Delhi da puna ba honabani thaudok asigi matangda Mizoram Police na MDNPS Act amadi Foreigner Act ki makhada case ama register tawre hairi Mathangi update asna mitai kuki amadi mitai pangal singchangba athingba thamkhre Tangkhul Naga Aje Longphom Southern Tangkhul Naga Union na thokpa siron amagi matung inna Kasom Khulengi Yensom village amadi Nongdam Tangkhun village ta mitai kuki amadi mitai pangal masa singchangba athingba thamle hairi Union asigi chairman na thokpa siron amagi matung inna Manipur da hojik oiriba phiam asida pamdaba thodok wathok kaya thorakadabadagi mangjona ngak thok honaba section thaurangi khongthang asi lawrakpani hairiba athingba asi October tang 8 dagi chatnaba hogani hairi video sing bibagi damakta mayam pumnang pu amuka na thakachari anoba update ki damakta online Manipur YouTube channel subscribe to biramu. Thank you so much.